ngasi thokiba thaudo wathok amasum phongkibasi phongsingligi maruoiba I pausing khongasaraga Manipur to optional gi maikedi mayamna share tawzagi ahanba maktada Manipur State Sumang Lila Council lebak miyamna khanganjaba ngasi tang kungi mari thawum inglising aniga kungi mathuida thadorakpa lebak miyamna khanganjaba pausel ni miyamna share tawjarake Editor Gul Manipur ga loinana All Manipur Journalists Union Amzugi Secretary na khuyek piduna media ra Thadok pirakpa paw amada Manipur State Sumang Lila Council gi thabak thoram punamak boycott tawre haina phongbirakpa thengnajare paw sigi maramda Manipur State Sumang Lila Council gi Management Committee gi oiba athuba mifam ama phamjare mifam masina tabirama warep singda yumpham oiduna makhagi wafam singsi thamjari ahanbada print amasum electronic media Sumang Lila Council na kari kari akaiba chasakhrabage Anisubada news section amatara council lupa ama phawa nijakhiba leiti haiba amzu amadi EJM na khangbi haudrabara council gi thabak thoram kyara pawmi singi tokhaiba phi da piduna media bu matam pumbada ikai khumnarakli haibasi ningsing bidrabara masigi su mathakta sahi asigi pawmi ama khangatuna ibuyama Sumang Lila fellow lanthokuna laksari Paw Lobo Lakpa Pawmi Kudima Awamal Khangna ngasi phawba council na loina jabani haibasisu amzu amadi EJM na khangbi haudrabara ISTV Impact TV Tom TV bu Sumang Lila Festival kaya recording lahonduna makhoigi entertainment channel da lila singi mamal amata laujadana sahi lisang sitna sijina halagribasi cable singduda Sumang Lila Council na pamjaba tengbang na te haina amzu amadi EJM na lobibara COVID-19 gi saitheng na mathau amata pangthokpa ngamdraba lila boy singna masa masa gi kusu khulai phawba yonduna hingnaraglaba sinpham hongba yawnaraglaba sanction amata Sumang Lila bu tengbang bidraba matamsida Sumang Lila gi apex body ama oina laijariba Manipur State Sumang Lila Council na sinjaduna Mars ki tang taretagi kunhumdoi phawba Sumang Lila Festival asi pangthok sabani lila bu nungsibiba miyoi singamadi sangstan singi mateng loinana sinjariba festival asida cable network singi entertainment channel singdagi lupa lising yankhai dangdi pangbiyu haijarubasibu haiba yadi haibagi warep amzu amadi EJM gi lawba laibibara warep lairabadi lai haiduna khangan bibagi mohota council gi thabak thorom khudima aduda sunatana council da mari lenaba miyai khudimak thaupujariba khudimak laisamangni khanjariba sanglen asimak boycott tawragani haina media ra phongdok pirakpasigi maram mayek singna khangan birau karigumba thamjariba wafam singasi paukhum athubada pibidaba tarabade Manipur State Sumang Lila Council na advertisery board amadi sanitizer singa loinana athubada warep ama lawjaragani khanganjariba M Purnimasi Laima President MSSC haina asuma paujolama ma'am share tawbirai atopa yamna lebak thiba pawmana ma'am laiba asigi state taraga nipan anauba variant COVID-19 virus thengnare lakadoriba harau kumai singda laisat asi hena sandoraktanaba state singna akanma section tharang lokhatkadabani center laiba asigi state taraga nipan anauba makhalgi variant COVID-19 virus laisat thengnare haina ngasi health ministry na laktokhibaga loinana ani suba web lakadaba asidagi section na lainaba state singda center na section wa thamkhre agency gi paw amana hai state sing asida thengnariba laisat asi anauba variant khaknatana strain yauna paksana sandorakpagi mamitari hairiba case sing asi makhatana state kharada sandorakpagi paw su lairi hauzik phawda punna sample lising taraga satre ka marfuga taret ki manungna sample satre ka kunthra ga tarukti British variant haina confirm tawre aduga sample kunthraga marina South African strain haina confirm tawre aduga sample amana Brazil variant haina confirm tawre hairiba sample singasi lainga ki tungan ba national gi thakta leiba web tarada section na test tokhi ministry na makhata na hai saliba pung kun ga mari asita India gi oina anoba case punna lising nipu tarika sani ga humpu ga nithoi thingnare ngasi case asi tha ahum gi matungna khwai digi yamna positive oiba numit su oire
मरम अदुना स्टेट सिंगना सेकेंड वेब तगी ngaktoknaba akanba section tharang lokhatkadabani lakadariba harau kumai haibadi yausang bihu Easter Idul Fitr na singba laisir asi ka hena sandoktanaba state singna mari lenaba SOP sing ningthina sanhanduna akanba section tharang lokhatkadabani hainasu ministry na section wa thamkre hainasu pawsina mahatana phongdorakli makasa tharakpoina atopa pawamana Salai Depositor Imphal gi GAC na hanglakli High Court na NIA da Salai gi account thingba yaroi High Krabasu laingak na thingduna lairibasi karigino Manipur High Court na NIA da Salai gi bank account thingbadu yaroi High Krabasu lainga asina sum thingduna lairibasi karigino haina Salai Depositor Imphal gi GAC na hanglakli Manipur Press Club ta pangthokpa paw gi mifam amada GAC gi Chairman Wahengmam Joy Kumar na pamising hai Salai Holding Private Limited amasung mahaki makhada leiba Smart Society thingduna lakwa sahi ama makhai mapung phare kumjai English ngi taraga mapani October gi sachat kunga mathoida Salai gi hanagi Chairman Narengmam Samarjina London dagi Treasury lenga ama semle haina lakthorakpagi matungda October gi sachat kunthra dagi thingduna lakhibani Madugi matung Manipur High Court na Salai gi bank account thingbadu yaroi haikrabasu hauji atumak state lenga na thingduna lairi KSC gi matangna High Court pending lairinga da lenga na FIR ama lokhatkibani High Court na NIA da Salai gi account seize tawba thingba yararoi haikrabasu Manipur lenga asina sum thingduna lairibasi karigino haina hangladuna paliba lenga asina Salai gi office kya sangaba aikhoina thingnare Magna Hai Hiramsigi Matang CM na Zesina Memorandum Pishinbaga Loinana Salayasi Nas Yamna Tuna Hanganbiro Natragana Salai Ladiba Property Kudima Loina Yon Tolaga Laita Lairaba Miamgi Sel Handokpiro Lagnibo Wapamdi State Amagi Kwaidiki Wangba High Court na NIA Salai bank account thingba yaroi haibaga lainga asina sum thingduna lairibasina takpani manungda lainga asiga salaiga natragana samarjit ka manungda kari lainabano haiba aikhoi singnaba ama phaurakle maramasina miyamgi damak lainga ama salairi hairiba CM na aikhoigi kholau tabiyu athuba matamda aikhoiga unanaba sinbiyu committee ama semiraga salai loisinbiro madunatana thawoidana laithokpadagi miyamgi ahu lakpa tarabadi madugi thaudang Kanana Logadori Highness Hanglakli Haina Pausness Makatana Fundorakli Amasum Tentang Mam Marueva Pongtanga Hapsaramge item number Taragataret court number 1 video conferencing the Supreme Court of India record of proceeding writ petition civil number 354 by 2021 aduga petitioner na Okram Henry Singh Oikiba adu versus Election Commission of India EC Amasum ORS respondents Aduga ma'am si court ke order si ma'am da tum pathok sarage the court made the following orders put up after the ensuing holy holiday 2021 haiba order ma sigum ma thokpi re aduga ma'am mek seng na paw se he phong si phong sing digi maruiba paw ama on la khochra kan ma'am da share tawjarake amasu ma'am ngasi goiba COVID-19 update su ten tak na ma'am da share tawjaramge haukiba pung kun ge mari da anau boina Manipur case tara ama mu thengna khare Miyoi tara COVID-19 positive oikre amasum Chursampur Jilla dagi miyoi sei humdra mu surabama positive oibama Imphal gi Sijo hospital laikhidre hari positive oiduna miyoi ama laikhidre amasum miyoi amata discharge tawkibagi paw laite hainasu khanaba paw amanusu makhatana phongdorakli masu ma'am hujikuna di matang sa lusinjaragi adawa anabu ipaw leragari sunsuidna ma'am update pijaraki haina channel sigi mekedi gi ma'am request tawjari and thank you